ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯂꯩꯀꯣꯜꯒꯤ ꯆꯤꯅꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯁꯣꯛꯅꯔꯨꯕ ꯌꯥꯗꯕ ꯑꯃꯗꯤ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯖꯔꯕꯗꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯏꯕꯅ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯣꯛꯅꯔꯨꯕ ꯌꯥꯗꯕ꯫ ꯅꯪꯕꯨ ꯏꯇꯠ ꯇꯠꯇꯅ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯡꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯁꯣꯃꯣꯂꯥꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯕꯣ꯫ ꯃꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯆꯠꯄ꯫ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕ? ꯌꯨꯝꯗꯅ ꯑꯉꯥꯡ ꯉꯥꯛꯇ ꯍꯨꯟꯇꯣꯛꯂꯝꯂꯒ ꯑꯩꯒꯤ ꯊꯕꯛ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯀꯥꯁꯤ ꯀꯥꯎꯅꯔꯦꯀꯣ꯫ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ? ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯥ? ꯁꯣꯃꯣ ꯈꯣꯏꯒꯤꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯤ꯫ ꯑꯩ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯆꯦꯡ ꯈꯤꯇꯗꯨꯝ ꯊꯤꯟꯕꯤꯔꯨꯁꯤꯔꯥ? ꯅꯪꯅ ꯊꯣꯛꯄ ꯇꯧ꯫ ꯑꯩ ꯄꯨꯡꯅꯤꯡ ꯀꯌꯥ ꯈꯣꯏꯖꯪꯈꯤꯗꯦ꯫ ꯃꯈꯥ ꯇꯥꯈꯤ꯫ ꯑꯗꯨꯒꯅꯦ, ꯅꯪ ꯃꯤꯅꯨꯡꯁꯤꯗꯤ ꯆꯥꯎꯃꯜꯂꯦꯀꯣ꯫ ꯀꯌꯥꯔꯛꯅꯤ ꯔꯨꯄꯥ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯆꯤꯃꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯉꯤꯕꯁꯤ꯫ ꯇꯧꯕꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯣꯁꯇꯤꯡ ꯂꯩꯔꯛꯂꯤꯕꯁꯤ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ 10 ꯐꯔꯛꯂꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯈꯨꯗꯤꯡ ꯑꯅꯧꯕ ꯑꯔꯥꯛꯄ ꯈꯨꯗꯤꯡꯁꯨ ꯃꯥꯒ ꯇꯣꯔꯣꯛ ꯈꯣꯏꯗꯥꯅꯗꯕ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯀꯔꯝꯕ ꯃꯤꯕꯨ ꯈꯣꯟꯕ ꯍꯩꯕ ꯒꯨꯟ ꯌꯥꯎꯕꯅꯅꯣ? ꯍꯦꯛꯇ ꯇꯤꯟꯈꯤ ꯗ꯭ꯔꯣ ꯗ꯭ꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯝꯕꯟ ꯆꯥꯎꯕ ꯋꯥꯈꯜꯅ ꯁꯦꯔꯥꯟꯅꯅ ꯈꯜꯂꯨꯕꯁꯨ ꯃꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯐꯥꯊꯈꯤ꯫ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯐꯦꯃꯤꯂꯤ ꯕꯖꯦꯠ ꯁꯦꯝꯕ ꯌꯥꯗꯕ ꯏꯟꯁꯥꯞ ꯂꯩꯇꯕ ꯌꯨꯝꯕꯥꯟꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯀꯛꯅ ꯅꯠꯇ꯭ꯔꯒ ꯈꯔ ꯑꯣꯏꯖꯅꯕ ꯑꯄꯨꯟꯕ ꯍꯦꯟꯖꯥꯡ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯆꯔꯥ 2 ꯁꯨꯅ ꯆꯥꯕ ꯐꯪꯗꯦ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯌꯨꯝꯗ ꯀꯣꯏꯔꯛꯄ ꯃꯤꯗ ꯅꯠꯇ꯭ꯔꯒ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯥꯎꯊꯣꯛꯆꯅ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯥꯅꯕ ꯂꯩꯖꯕ ꯄꯣꯠꯇꯨ ꯀꯅꯥꯒꯨꯝꯕꯒꯤ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯃꯗꯨ ꯄꯤꯊꯣꯛꯈꯤꯕꯗ ꯃꯥꯒꯤ ꯊꯣꯏꯅ ꯆꯤꯡꯅꯕ ꯄꯣꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯣꯠ ꯑꯃꯠꯇ ꯑꯩꯅ ꯍꯦꯟꯅ ꯂꯩꯖꯔꯛꯂꯕꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯃꯁꯤ ꯃꯥꯒꯤ ꯍꯥꯟꯅꯗꯒꯤ ꯍꯩꯅꯔꯛꯄꯅꯤ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯃꯥꯒꯤ ꯀꯠꯊꯣꯛꯄꯒꯤ ꯆꯥꯡ꯫ ꯀꯅꯥꯅꯣ ꯃꯥꯒꯤ ꯁꯣꯃꯣꯁꯤꯕꯨ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞꯅꯣ? ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯕꯨꯗ ꯍꯥꯏꯗꯨꯅ ꯃꯔꯩ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯆꯍꯤ 19ꯗꯃꯛ ꯃꯉꯥꯏꯔꯤ꯫ ꯃꯆꯥ 2 ꯂꯩ꯫ ꯂꯨꯈꯥ ꯑꯣꯏꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ, ꯑꯗꯨꯁꯨ ꯑꯁꯦꯡꯕꯗꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯕ ꯃꯥꯝꯃ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯃꯥꯅ ꯃꯄꯨꯟꯁꯤ ꯂꯦꯟꯕ ꯂꯥꯛꯂꯤꯕꯁꯤ꯫ ꯃꯥꯒꯤ ꯃꯥꯝꯃꯗꯨꯁꯨ ꯈꯪꯗꯕ꯭ꯔꯥꯅꯦ? ꯀꯨꯝꯖꯤꯕꯤꯌꯥꯔꯤ ꯀꯦꯔꯥꯅꯤ, ꯀ꯭ꯋꯥꯇꯔ ꯅꯝꯕꯔ 22ꯗ ꯂꯩꯕꯗꯣ꯫ ꯃꯥꯗꯤ ꯊꯥꯔ ꯒ꯭ꯔꯦꯗꯀꯤ ꯀꯦꯔꯥꯅꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯆꯥꯁꯨ ꯌꯥꯡꯒꯣꯜ ꯑꯃ, ꯃꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ 3 ꯑꯃꯁꯨ ꯊꯨꯝꯖꯤꯟꯕ꯫ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ, ꯇꯁꯦꯡꯅꯃꯛ ꯉꯝꯗꯦ꯫ ꯃꯍꯥꯛ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯁꯥꯡꯅ ꯍꯣꯟꯊꯈꯤ꯫ ꯐꯅ ꯀꯨꯏꯅ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝ ꯑꯃꯅ ꯅꯟꯊꯔꯨꯕꯗ ꯈꯥꯡꯕꯒꯨꯝ ꯋꯥꯅ ꯈꯥꯡꯉꯨꯔꯒ ꯃꯥꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯇꯣꯂꯣꯞ ꯐꯪꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯍꯌꯦꯡ ꯐꯪꯅꯤ꯫ ꯍꯟꯗꯛꯇꯤ ꯂꯨꯄꯥ 500ꯗꯪ ꯊꯪꯕꯤꯈꯤꯁꯤ꯫ ꯀꯩꯒꯤꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝꯕꯕꯣ? ꯂꯩ, ꯃꯔꯝ ꯂꯩꯗꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯀꯂꯀꯇꯥꯗꯁꯨ ꯆꯠꯇꯣꯏꯕ ꯍꯟꯗꯛꯇꯤ꯫ ꯀꯩꯅꯣꯅꯦ, ꯃꯗꯨꯒ ꯇꯣꯂꯣꯞꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯁꯔꯀꯥꯔꯒꯤ ꯇꯤꯑꯦ ꯐꯪꯒꯗꯕ ꯅꯠꯇ꯭ꯔꯣ? ꯄꯤꯔꯝꯗꯕ ꯌꯥꯗꯦ꯫ ꯂꯨꯄꯥ 1,000 ꯊꯝꯂꯝꯒꯅꯤ꯫ ꯑꯩ ꯊꯥ 1 ꯍꯜꯂꯛꯂꯣꯏ꯫ ꯏꯕꯨꯡꯉꯣꯔ ꯀꯅꯥꯅꯣꯃ ꯍꯌꯦꯡꯗꯒꯤ ꯀꯧꯔꯨ꯫ ꯅꯪ ꯊꯣꯛꯄ ꯇꯧ꯫ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯥꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ꯫
Somo mama macha akhoi yumda thamlasina. Kaigi lukhrabi chajenbidubo maduna nagonda kaisu kairoi. Kanadaba thabakni machao masuo. Macha ahandudi pukhre. Animak pugani taubada atombadudi khara chauraga pu haiduna mamana yadabadagi thamlambani. Madusu pukhadau potni. Somo si ai yam nungsi. Nahan nongmasu magi maduna phubi haiduna mating pom lairami. Ma chut kapthokhi. Kaigi phubiriba aina hangki. Kanana khangani magida khara olai nairei sinidana. Magi mamandusu ukulda posting tare haibagumsu tawi. Nang magidamak wabiba himaleko. Makoina thokpa taujani. Se tumlasi yamna thengkhre. Ai tumthanaba kanna honai. Ma karino yamna hayawi. Ai makha taramdre. Tha amagi matungda ai Kolkatadagi yumda halakhi. Makhoi quarter mayamdugi mamangda yamna nana mamai nalabi mahuna amasu pan dukan phamlamle. Anaubu oiba tai. Suruk upu amadudum lahige haiduna changlui. Ahanba hek ubududa ai mabu mit kuptuna yengduna laikhi. Phana kuina punchida toina unakhraba migum aigi thamoida tatana phorokhi ningsing halli. Mahaksu aibu ubadagi ahanbada momon noke honarambani. Suruk lan thoroki pana takhi. Pungyan yengba ngamnakhide. Magi miyengduna aigonda marakta lona hudna yenglaknaba honarakpa miyengduga aigi miyenga thengainabagi akanba chaina kholdu magi maithongda nganglainana humang marikka loinana phaurokhibadu ai tasengna ukhi ningsinglakhi. Nahaku samila natrane aina lanbanara. Phana kuina khallaba matungda hangki wahangsima. Mana maru ngamjam makhai luktharaga telaba pakumsima khumlaki. Masadu yamna waichina ukhi. Nangdi sidadi kamdauna. Aikhoi mamagi manakta laibani. Makhoisu ukulda posting chatkre. Upai leitabadagi hingnaba honaba haibaduni. Oh aigi samilana rupagi somolo onkhiba aina khankhi. Madu khanglabadi nahana mabu aigida thamji haibadu yaramgadabani. Thamoisi tayangta soikhi. Panasi mata tamo. Wakanna ungiba igonda panamata ama lansilai. Oh pana chaura. Harauna panada lawi. Haikhi. Aigi beg phakladuna. Aikoida amukta kuithrokti karigino. Se lisi siga simpak siga khara lahau. Yareda tamo. Mana uhai launa makha tarai. Tamo nahaksi onthokna naraibak phai. Rupasi kayada nungaijarangadaba. Karamdi tauni. Matam amada rupabu luhonglamdaida nangna rupagi mahut sinanaba aina kayarak taknakiba natra. Matamduda ibanagi kudong chaba kaya marum ama lairami. Adubu nahaktana punamaktu nanthohankibani. Aina adum toromlabadi rupadi kari oini matamduda. Rupagidi hena marabak pharangani. Somo ngakpana kham thengki aigi wadu taraga. Thamogi wa kaya marum lona pakhong chanaringai. Tunglomdagi aigi rupana harai. Waram lagani lengsilasi. Tanja chana yauraida. Aina khanghaudana haidokhi. Se suitcase tumpukho. Samilada onsinduna chatlage. Ma kumbangamdana maru lukthaduna lehawi. Yum yauraga aigi kada firon luisinna aigi rupana hanglai. Kari warino somoga sanaramlibadubo. Awa nungaigi haukraba thogdoki. Aina kungki. Rupana sormapi ama sangna hondaraga hairakhi. Hayengmak aikhoi mafamsidagi chakhidaba yadre. Aina ngakna hangki. Nangna haidubu kainone. Mana sauna khumlakhi. Chatlasi harisini. Anisuba
wari macha asigi mamingna nangga amuktang unajarabadi aroiba oina amuk taminarasi. Nongthang kuppa urabra yamna langba nongthang madugi maraktuda karigumba mani matum ama uhubra pamlini nongthangdu amuktang hanna kublakpa adubu khak kublakkhidre nongthangdu amuk hanna kublakkhidre khong animak amuktadi lekha tajage kaidawbage na matang taridubaw pai aikhoidi malangda tawribani kainoni ibungo chakhairene isa ngakta lepa faw sidawre kaidawbaino nacha chinbina koina chalibabo ha ibungo khoi chadabadi yadedo isa cheli haiduna aduna chalibanine ibungo khongji amukta sadokchage ahal aduna ing naing saraba makhongdu masam songbo pakhangdugi saun khumup makhadagi tamna satokpa laknai amana hai amana tanade masi khuding yau kachinda phamlibi mauna haduga miyai chalaba hanulamcha amagadi karisu thawa sadana wari taunaba tai ibema madu taningdaba wani asengbani tada aidi uirabani magonda hariba udum pusilau haiduna amagi saruk aniya yenbabu nungaiba haunadeda saminaba haubani puminaba yangbani haiba wasu leibani ai tasengna pami tada mi lejadaba aigidi thabak puba ngambi ama thuna lakpa aigi lainingni nangnadi madu hariba haujiki nupijing asidi laidabanida nupabu karamna kudomida haplaga lehengadagi haibasi mamita panglakpada khanglabani haujikangi leisabiसिngsina haribabu mathong marang khangdaba pakhangda mayum pandau saruk sel thukpa nupa amagi atombi oibana saruk chama hena phai hainari ekhoi makha thangbagi nuksitumidu engineer kunjababugi tare subi atombi oina nahan chenkredana haima masak aduk phajabidubo mabu emekasu pass tawkre haibadai emeda nate tolobsu phana jauna chakhrabani phare migi wasi nahan nongma hainabadubu kamdawbage khunaugi dura laini ni ibema madudi pamdebu ibungi moti adu oraga khara mabuk mapau takkodabi amatadi yengbiro aduda nangidi lairadana nanaudubu masa pharoine karigi hainaro ibema ani lomba nupasidi amangba chai soidabani awoi brane tada asengbane mahai amanasu hena nungsibinaba honabada makogi wariduda gari manungdagi mi pumba pungning chingsinaki ngasai makai leisabi masa amaga phaminnarambi mawyai amana wafam maduda mathamoi solakpagum kumlai miwasu panglo lobiganuda kharana pumnamakpu pauthokpibasi afaba thabak nate ai khangi nupidu soitanamak matu longanba nupagi nupi orangani nupiduna makha tarai akhoi isi naw leminarakpasi kuire icha leisabi pharabani nongmata kainade wafam maduna chillaba bus manungi mipum kudimak wa launa nohallami wata nungaibiduda mayamak punna yengsinnarai leisabi machadudi khara ikairab uki inakta phamlibi mama machabu yengnaba honarakpada kanagumba ahal amagi miyeng aiga michanakhi barda yanduna wana lepliba aibu mana uki male mahak khanthaba nanghaudabugum tannamak korokhi haima ibungo kadom lengluba yamna khangna chanabagi matawni kanamta khumnarakide aibura kanabuno koina yenglami ahanduna makha taraki ibungo buni kurana kujari onthokna chinna lepleda warigani kengsillau kuragi sida phampham laye chillaba bus manungdagi lalak aduda taramlaba phampham yawba mingaudu tabada mipum kudimak aigonda amuk onchinduna yengnarakle phampham hojik phampham adu aibu nalamdaduna ngaihak gyan mami
Kananone ahalsibo? O mana khangba misak ama malamba yai. Lingchillao ibungo. Mana sor hondana haijillai. Tasengnamak lefam phau leitraba jaga asida famliba ahal amana inkhalakliba masa mau phariba pakhang amabu fammulau haina korokpasi tabada kudimak ngakra male. Ahalnuda amuk aigonda amuk yengnaduna leinakhre. Aidi tasengna ahaldubu masak khangde ningsingba thokte. Laune ibungo, hangoirunune. Sahi kayagi tungda ngasi nongmatang isona pinabiduna unabani. Kurana ngamjaba seba taujage. Famulauche kura hogotke. Ai kumba nanghaude. Mana aibu chingsinduna namduna famta halami. Aina magidamak kari karamba upai taukrabage. Madusu ai ningsingba thoklamde. Aduga aina mafamsida lakpasi sahi taruki matungdadi ngasina ahanbani. Mafamsigi mi punamak sahi tarukti aiga khak unarudrabani. Pana habra ahoi aningba yauduna kumtokhi. Ningsinglakpuda khungkhiba pamlami taujade. Adubu mana hanadum lansilai. Pana matap ama surupti taujade kumtokhi. Adubu purik khauda yauribadudi ma uramloidra ai chingnai. Ihe kaurure. Kuragi sidi agor akbarni hainaramloi. Mana ikhang khangtokhi. Iu uthokhi. Hukchinkhibada mangailiba kongkwagi nisaga chin putharubagi ikaibaga anina khanghaudana maida launa kakhalakhi. Ching laukhi humang marik karakhi. Adubu matamduda aina kanna chingnakhibadi ibungo misak onaramle haiduna miyam mamangduda sangsi sigadra asini. Lambadadi mafangkhidre ma kanano haiba. Angakpani ibungo Meyoiba haibasi. Mana samtha sor hondama makai hairai. Numittugi thodokto ngarang tawgum sangsang urido. Ai kari khumni khanpham khangamde. Mari leinaba leinadaba khangba khangdaba ahoi haina toina kumtokhi. Numittugi waridu jumdo tamluraga ibungobu laina tharakpa dutni haina nanauchingna chansingna lauki. Ibungobu karigidamak sahi asuk kuibasi nongmatusu chak chara amatta oirabasu chaminanaba puraktibano haiduna warawido. Wafam masi laithoknaba yadaba wafam ama oirakadori. Aibu tasengnamak haidokhorosira. Aidi thudokpa ningsingba laikhide. Ahal asibu kanano? Ngangbada ising litte ahandu aigi matam pihanba tawdana makha tatharakhi. Numit ado mang kayada nungairongkhidraba. Adugumba mang ama manglanba matung ngasidadi phana luba thabak leidunasu jumdagi khubai ama phaba lathokchadrabani. Numit aduda ibungona ubiramdraba gyan itatana upai leitana adamak loiramlagani punsisi. Matam madu aigi hakchang isel kuding pangthakre. Kari nungi asigumba ahalsiga thengnaruba. Chillabasu chinna miyamsigi marakta hakchit langna lepsaramlabadi kayada hakchangsi wai sangjarangadaba. Adubu madi aratpa leite. Is mal mayam ado ithakta danthakibado. Is chasing taretna nanbadu mangai. Manglaknabagum karimatasu leng otpa ngamkhide ai. Ibungogi kuthangi nungsiba minglen Dayaram. Nungshiraba namdo kaudri. Kura kaudri punsisida. Ahaldugi khuiraba miludagi saraba pirik chintharakhi. Oh aibu kari nungino aina khankhi. Magi khuiraba makhutna mapi taithokladuna makha tarakhi. Adubu ibungo aina gyan tarakpadadi kanasu leiramde. Asuk kuiba sahi taruksi milen adutabu thirakpani ngasidi phangjare. Thajadana unajare aigi Dayaram. Karino ngasi toribasibo?
Peng choiraba ahalsina ngangbo wabu angawbadawna aina asum tabasi hainaraktre. Langla langjin phangdraba warisidagi ai tasingnamak haugatuna chaninglammi. Adubu mangleibaki matawgum wafamduda taningba khangba amadi aigi thamoida tattana phawri. Kaukhraba mangum karigumba kharasu mami sami ningsinglapagum tawraki. Pumseng sengnadi ningsingba thokkide. Mana aigi mingju khangba sakju khangba aduga ainadi aibu hektamak haidoklasira. Adubu khangna chanana taram tawriba wari liriba magi marak karam thatluni ngaiduna adumak takhiba tari. Nambon bajar yauraduna gari khamlei ahanduna thongnaromda mangak thingtoklaga pufam phambi mauna amada lauki. Bema golfek upu amata pirao. Churup upudu aigonda piraga hairai. Se churupsi phalo ibungo. Kari matongno khura aigisu yaujari. Koksi mininsida ingaw ngawi haiduna thakjadabani. Thau ibungo. Kura khoidi ago natrabadi henadre ibungo khogidamak laijaribani. Namduna jebta hapsilai. Gari amuk thare. Magi wari sitharaki. Yumsu yaudore. Ngasidi sak sara amatang chaminarusidana kura khoida. Ibungona masibu yabirabadi nachansingna nausingna onthokna harauda poni. Makhoi ngasidi ngamna pakhangni sabi phare. Kura nungaire. Aigi punsida ningba thunglabani. Watliba haibabu ibungoga unahaudana nongmadasu ibungogi tawiman laman chingamdana sikhibana halagadra haibasitani. Ngasidi Bhagavana thaujanbibadagi madumsu ohanbire. Kari kamdauba ibungo? Ai kari khumni. Aina magidamak karamba kanaba thabak ama panglubagidamag sak sara ama laman tunsiluduriba. Adum oinamak simudi khanki. Aiga sakmanaba phibam manaba ming manaba kanagumba amatangnadi soidanamak ahal asigi thawai asibagi khayatagi kanbikhre. Adubu aidi misak adumdi nate kari khumni ai. Yaningdabrani ibungo? Ikum khumdena. Ahanduna taksilaki. Karigumba aina nupa adu oiramlabadi thauna phana hoi haiduna khumnanggadabani. Magi masasing adugi mamangda pukien chauba minungsi khangbadu aihakni haina lenaranggadabani. Makhoina thongba chak charanggadabani. Adubu madu pumba thoklamde. Madu khak oithoklamde. Kamdaubo ibungo? Hoi khura nongma chaminaba haibadunidana. Kumbang khangdana kumtokhi. Thabak yamna chinbrani ibungo? Ngasimak miraibagtagi thokjarakli. Ihe chahi kaya kuire? Chahi 3. Adudi yum yamna kanna yawningba matangidana. Ahoy aduna panthaba pamdaduna achinba gari sida hektamak napsaraklabani. Asuk kuiba matamsidi karigidamak miraibagta layengba chatpadagi laiksu tamthorakle. Adudi yam phaine. Ahoy fare adudi. Masi haramlaga thunamak mana magi poyomdu thoktoklaga karigumba mayom ama pirakhi. Se adudi kuragidi karisu yarokte. Ibungogi kumphamsu yaure. Garisu thare. Masi angangsing bijau. Ibungosu chaw. Karamba matamda amuk unaba tamba ngamde. Amuktangdi nachansing nanausingga loinana chak chara amatang chaminasi. Numitudagi ai more lalonba toklurabani. Adubu kari ningsinglakpadagino nahan chalui ngasimak halaklibani. Gari start tawkhre. Tamna thauba hauki. Yaubiro khurabo lehauro ibungo. Gariduna ngangalaba ahandu puduna chatkre. Ai bus stationda ngayaktang sor hontokpa phangki. Ngasai makai haifam khangdana wai chilamba wakan kharadang pothajaba phangjare. Kari matauno karamba ahanno? Mana piramba kuttagi mayomdu khanghaudana leimaida taki. Mayom plasticna yomba more hawai. Mathakta thariba Brahma mayek. Sahi kayagi mamangdasu uki mayom masi
Kadaidano mafamdu o ningsinglakle. Nongma athengba ahingda khung asi phauna chenba gari ama accident thokkibadu. Mal gari da tonglakpa passenger ayamba cheng borana nanduna amakhak natana ngamna siduna lairamba. Amakhaktusu aiga thengnaramdrabadi. Wana sadoktuna mabu aina khungangi doctor khana tana pusinduna doctor da sinaki. Doctor khana da anabadugi puri khawdagi tarakhi asigumba mayomsi pumlang langna ukhibani bijligi manganduda. Ahanduna pikibani aigonda mayom madu mani haujikta ningsinglakle. More lalonba chatpa upai lairamdraba ahanduni mahaktu ai tasengnamak magi matam kuinagi mamangi dayaramduni adubu kadaidano magi mayumdi charukhisira magi chakchara unarukhisira mabu adubu kamdongna o maga amuktanga unajarabadi. Matang asida aigi wari masaji lusinjare. Mathangi warida mayam punna amuka thengnaminasi punamapu thagatsari.